Maru Bapau. Chengchak Thamnaba storage capacity Henganaba Seat Goiba go down Toruk Sana Bahonari Haina, CAF and PD Minister Karam Shyamna Miyam that Hazaba Pikray. Health sector da laiba asigi manungda state asina mangjin thaba ngamba asi yamna chawthok chaningai ni haina Health and Family Welfare Minister L Jantakumar na phongdokrai. BJP na sinduna Imphal da CAA sogatuna rally chatpa ngamkhidrabasu Bisempur district da Chief Minister yauna rally chatkrai. Awalanda achoba thodang lokhiba Manipur gi ningthau Maharaj Gambir Singh gi mitam ama Kasar district ki Kamaranga da sanaba honari. #India Support CAA kauba Twitter outreach campaign ngasi Prime Minister Narendra Modi na launch tokrai. Amadi Manipur gi handloom handicraft amadi textile asi malem gi thakta mai pakna pukhalaba matamda Manipur gi economy da achauba ahongba mapurakpa ngamgani haina international fashion designer Robert Naurem na phongdokrai. Kurumjari Times of Manipur News meng tabiri bapunapu Elizabeth na taramnok chari hauji miyam da pau sandok na pizari. State asigi chengchak thamnaba storage capacity hengatnaba state ki oiba godown taruk sanaba honari haina godown sing asi sanaba center da takna duna lakpadu yarakani haibagi thasu lai haina CAF and PD Minister Karam Shyam phongdokrai wafam asing asi TOMTV ga akhanana unaba amada phongdokhibani Minister na makha taraduna CAF and PD department na nongmada tangai fadana changdraba yadraba cheng sing matam chana phanghanduna lakli matam ki oiba problem macha khara thoklabasu haujikti adugumba lekre haiba yai department na miyam da phanghaliba maru oina napsa ki cheng amadi SK oil ni miyam na cheng piu haiba wafam yam na lai adubu napsa ki cheng asidi hekta piba ngamde pibasu yade niyam amagi makhada pibani state asigi miyam ki oiba cheng chak sing asi state oina thamnaba state ki godown taruk sanaba center da takna duna lakpani Masiga mari lainaba che changsing center gi mari lainaba ministry na kupna yengsin khiba laikrai lising amaga chamapan ga kungi rule follow tawrabadi soidana yarakani amadi sanana basu honagani haki aduna cabin PD department gi chengcha ki storage capacity si wabasi wadanaba bharat sarkar da koi matam sangna takna dana lakpa adi godown taruk state ki sabina bahaibasi ojiki 1920 की मोई रूल तो फॉलो तौरगदी हंदकता मोई स्क्रूटनी तौरखरे ऑल इंफॉर्मेशन कलेक्ट तौरे अदुना साननबा अदु होनरी Makhatana Minister na FCI da thokliba watho asi sarkar asina kupna yengsali sarkar asina tumina leithokpa nate CM da khanghan khibasu leire FCI ga FCS ka khena bakhara lei FCI amadi labor singi marakta thokliba watho asi athubada loshina ba mahaki maikaidegi director yauna akanba wafam FCI gi DG da khanghan khiba leikrai ai ba cherol oina su thakiba leikrai watho asi matam sangna Chata hanganu amadi athubada problem asi loshinaba akanba wafam thamkhre haki ado Manipur sarkar na yamna kumna observe torba matungda thoiba problem si karino haina nainaraga adi suja nomjariba khoigi hanadagi wajaraba isa isinlinau singchigi interest ta Manipur sarkar na puramak interfere tawdraga su adi sarkar dagi akanba instruction ama PU problem si FCI की official सिंगी level ला फजना वारी सारगा लोइशल्लो अदु मतम सांगना सिगी problem सथान बयारो हाइदना मणिपुर सरकार की साइट की दे डायरेक्टर की साइट की कमिश्नर की साइट की अदुगा ईशा की साइट की अकन ब इंस्ट्रक्शन अदे पीबल लै अदुना अथुबा मतम दा solution पोरकदबने हाइबसे बोथ साइट अपील तौजरी
Chahi asida health sector da laiba asigi manungda state asina mangzin thaba ngamba asi yamna chawthok chaningai ni haina Health and Family Welfare Minister L Jantakumar na phongdokrai wafam asing asi all secretariat laiba minister gi office chamber da pangthokpa National Health Mission amadi Manipur AIDS Control Society Max gi lisingani kungi wall calendar phongbaga loinana paumi singda phongdokhibani Health Department ki officials sing NRM Max ki official kyasu thoram adu da saruk yakhi Minister na makhatana North East ki oina amadi Bharat ki oina health sector da state asina mangjin thaba ama oiduna lakli masimak health department ki amadi miyam gi achoba mateng nani CMHT chahi asida mapung fana chanaba ngamkhi masida natana PM gi PMAGY gi scheme su mapung fana mai pak na chanaba ngamkhi CMHT gi makhada state asigi hospital kun manga khangatuna in panel tokhi masida natana mapal gi hospital amasu CMHT gi makhada layengba yaragani amaromda max ki oina nakodagi darkar oiba hidak sing marangkai na fanghanba honari chali bachahi lisingni tara mapan nasida health sector da achoba ahongba ama purak pangamba se department ki amadi miyam gi apunba mateng nani haikhi Sigi leiru Manipur gi pikraba khoi Manipur abi state sigi leiru financial constraint ma'am ne feel towe but sire the health sector na baje masi akhoi ignore to bu ya makil pot na te masi tangai fuda bane na haibu gi madu gi slogan haibu dai adu madu loina na khoi hona jar puda akhoi hona ma'am ti mahi yen haibu dai masi akhoi da recognition pibi dana government of India na adu loina na madu su union minister akhoi gi donor Dr. Jitendra Yauna Madugi as many as 7-8 Madugi tongan but different criteria Madu Yanga Manipur gato by state chang Nabokada Manipur is on the top. But the Prajagi support, media support, voice staff support, Madu sincerity, loyalty, and dedication to their respective services Madu Libutan Maramutana, Madugi cumulative result in Akina Shigis Yakuna, Madidi Commission Pangmane. Bharat ki Parliament pass sokraba matung a on kraba Citizenship Amendment Act CAA lisini taramapan bu sawgaladuna amadi Bharat ki mipung khudimagta CAA karino haiba mapung fana khanghanaba center lengak na lokholakpa khongthang gi saruk ama oina Jan Jagaran Abhiyan ki saruk ama oina ngasi BJP Bisnupur Mandal na sinduna rally chakrai Chief Minister and Biren Minister amadi MLA sing chakhiba rally adu Moirang Khunong dagi hauraga Hauraba matung Moirang Khunong Kangzebung ground da lamthungpham oiduna miyam gi oiba mifam ama pangthokhi Pauki marthana tema break ama lozari Yang ware Soktabana loidi. Wab do kong na ba rebalance? Soktabadu kong na rebalance. Rebalance na haksang salt amadi electrolytes singi awat pa mekatuna adongi haksang bu tagat tik na thambang amali. Rebalance habadi electrolytes amadi energy. Adongi angang bu wakal buthi lausing thawhanaba Mithoi mihenba amadi punsida mai pakpa ma soidran oina bagidamak ngasimok lengsin birau Genius Mind Tech mafam asida Japan gi akhanaba technology amagi matengna Sunday khudingi pangthok liba mid brain activation course ase saruk yahanbiu ai yakhanaba course indi DMIT test ESP LNP photogenic memory quantum speed reading asina chingbani course khudimaki chada chama guarantee pijari akopa moral gidama contact tabiu 9862287481 natraga 8787562714 khogi website www.gmtmanipur.in Chasingi marakta miyam na khangnaraba Gambhiras Valley Strong City Anoba chagi mana singdagi saba asengba amadi mahau leiraba Valley Strong Tea asibu mahau lobinabagi damak ngasimak leibiu anoba technique kaya sizinaduna semjariba Gambhiras Valley Strong City City asi gram chama chani yangkai amadi chamangagi peketa makal kaya thokna fanganjari cha asigi mahau lobina bagidamak ngasimak leibiu Gambhiras Valley Strong City Admission open for Grace Cottage Academy Kakching. CBSE da affiliate tauraba Grace Cottage Academy gi admission hauzare. February tang ahom dagi regular class hauzaragani amadi lakliba January gi tang ahom dagi class 9 gi foundation course amadi class 10 gi question nature nainagadauri masida mahirui singna saruk yanaba khanghanjari. Nupa nupi gi tongan ba boarding su laizai loina na bus amadi winger service Kakching Funal Kairak Langmaidong Palel Sora Tekcham Tentha Wangjing su laizai hena akupa marol gidamak contact tobiu Grace Cottage Academy Kakching contact number 9366424189
ब्रेक मतुंग ताराम नौचरी मखाताबा पाउ पिजरी मणिपुर की इतिहास का यामना मरी लेनबा अवालान की मतंगदा अचोबा थौदांग लौखिबा मणिपुर की निंगथौ गबर सिंह मितम अमा कसार डिस्ट्रिक्ट की कमरंगादा साना बहोनरी मसिदा लमदम असिदा लेरिबा फॉर्म नमदी लनाई लुप सिंगना मतेंग पांगबिउ हाइना अवापली खुबम निंगसिंग लुप की सेक्रेटरी थोकचोम प्रेमजितना फोंदोरकली ngasi manipur press club ta paumi singa unaba amada premjit namakha taraduna itihas ka yamna mari leinaba awapali khubamasi railway connection lakpadagi mafam asi mangkhiba yabagi fibam da leire assam gi kasar da leiriba maitei singi mihut oina maitei amatana mla natraga minister leitabana wakat fam leite asigumba itihas ka sagonariba awapali khubamasi yokhatnaba honabada lamdam masigi mipum khudimak na mateng pangbiu haina makha takhi अखोई कसाराय मफम से मैते मचासिंग हिंजरी अदुबु ख्वाइदगी हेना लाइब थीबदि ngasi फावबा एमपी एमएलए अमदा फावबा अखोई नि हाइबा लेते अखोई न सिमदंग तौनिंगे हाइबदा अखोई खुटिंग दोगा सिमदंग अखोई अहलमन सिंगी कैनो सिमदंग साजेगे हाइबा मतमदा अखोई द खुत लाम फंगदबा असि सिना मरम ओइरगा अखोई न ngasi दि अखोई न मतेंग ओइना निजरकपदा अखोई मफम कराय दसु लेते अखोई इमा लेबाक सिग नतना अन हारिबा अखोई वाखलोन से लमनम असिदा लेबा इमा इपा लेबा अमदि अखोई लेबा organization sing leiba khoi hojik sarkar pai biriba khoi chief minister akhoi oja birena su haiba phamasi nang mieng chinhan biu amadi akhoi na khanjariba mafam asimakta da khoi matamam da manipur gi ningthauna mafam asimakta ruling tongna leirama mafam ni haiba se akhoi masi masak lonchen takchage haiduna akhoi ngasi press message si kogjabani Wathok oiriba citizenship amendment act CAA bu miyamna sawatpagi chang hengat hannabagi pandamda ngasi prime minister Narendra Modi na #India support CAA koba Twitter outreach campaign ama launch tokrai Modi na hai aina sina kanagumba miyoi amatagi citizenship pu munbagi wafam leite CAA asi awaba mayok nariba refugee singda citizenship pinabani masina kanagumba gi citizenship fanghandabagi oiba thoksil nati haina Modi na Twitter da phongdokhi Prime Minister na miyam da namo mobile app ta changduna makha taba information loduna CAA bu support tawna basu taksin ki panbayabadi Uttar Pradesh Assam amasung Bengaluru yauna tongan balaibaki mafam kayada citizenship logi mayokta ihok changsin bada miyoi kuntaru ki punsi mangki Manipur ki handloom handicraft amadi textile asi malem gi thakta mai pakna pukhalaba matamda Manipur ki economy da achoba ahongba ama purakpa ngamgani haina international fashion designer Robert Naurem na phongdokrai wafam asing asi Imphal West ki Uripok ta leiba mahaki showroom da chahi asida mahak na malem gi thakta paikhat khiba thabak thoram sing miyam da khanghan bagi pandam da puthokhiba calendar launch tobagi thoram da phongdokhibani mahak na makha taraduna matam kya gi mamang dagi hiram masida changsilakliba khongthang sing asida malem lamdam masigi miyamna support tobiduna handloom amadi textile gi pothok sing asibu chakhat hanaba khonabada seasonabiduna mateng pangbiu haki मिरम की पोट सिजनबदगी हेना अखोई इसागी पोथोक सिंगजे सिजनब हेंगलकनी हाइबगी पांडमदा आई कैलेंडर सिदा यावरिबा खुदिंगमक अखोईगी मणिपुर की ओइबा प्रोडक्ट्सिंग अमदी हैंडलूम की टेक्सटाइल बेस्ड तौबा कलेक्शन गातनी दुना दैट्स अ मैसेज आई वांट टू गिव टू द यूथ आल्सो मयाम दसु इन हाइजनिंग बदी अखोईगी लमदम की पोचै अमदी लमदम की पोथोक चौखट पाइसे अखोई इसानी यूज तौबा हाना दरकार ओय हाइदना अदुगी पांडम लोइनना आई ngasi कैलेंडर से फोंगजबन Paugi Marakta Natem break ama mulozari. Admission open for the session 2020-21. Hello Kids Clubhouse Preschool, Kawasa Falerak near Nursing Mandir. Facilities available. Digitally smart class, transport facility, fully trained staff, spacious classroom, friendly environment, hygienic midday meal. For more details, please contact Hello Kids Clubhouse Preschool. Contact number 700513143 or 70051723665. खुरुंजरी लमजिंगबा फाइनेंस ना मखल खुदिंगमकी गाड़ी सिंह हाइबदी 2 व्हीलर्स 4 व्हीलर्स कमर्शियल व्हीकल्स अमदी कमर्शियल इक्विपमेंट्स गी डेवलप पिजरी डॉक्यूमेंट्स इचंग चंगदना अमदी प्रोसेसिंग मतम चंगदना यामना लाइबा मरंगदा लोन फोंबिरगनी अमदी अदोमगी अचिनबा थुबगी दमक मयामना वाबिरगनो मखल खुदिंगमकी गाड़ी के असु बंदान लौजरी क्रिसमस के ओइबा खरबा ऑफर सु पिजरी अकुपा मरोगी दमक लेंगसिन बिरउ लमजिंगबा फाइनेंस Nagamapa Rims Road opposite Nitayananda Temple Natragana Lamjingba Finance Uripok Hawam Diwan Lekai Ekoigi phone number 6909959834 da contact tobiro Mangalam Enterprises
Exclusive and top branded household as well as office furniture items available. Please avail our season offer before first week of January. Offer up to 50% discount. For more details, please visit Mangalam Enterprises, Kaisampat Kaisamlaikai, Imphal. Madeline Ambulance Service Manipurna pung kunmari chupna miyam gi seba taugzari. Ambulance service asina miyam da pizari ba service singdi yumdagi hospital da pukhatpa, hospital dagi yumda puthaba, hospital amadagi hospital amada puba, yumthang nariba state singda anaba sing puba amadi lawba, loinana India gi mafam khudimakta chatpa yarba air ambulance ki service asina chingbani. Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari. Adom sunga simak save taushin biu aikhui gi contact number 9205987988 natraga Play Store sangbiduna Madeline F download tobiu. Menta Events is organizing Menta Fest 2019-20 from 31st December to 9th January 2020 at Waroi Garden, Laimaram. Co-powered by Kangla Construction in association with Career Info Solution. Enjoy the indigenous foods of Sekmai, Andhro, Laimaram, and many others. Experienced international chefs from across the globe. 10% off barbecue nights, bye-bye and New Year special. Tickets available at the following stores. Come and explore the beauty of the garden. Menta Events to rejuvenate the economy of Kanglei Park. Breaking matungda taram nongchari makhataba pauda awonba afaba chakotpa lingzen manaba apunba khangabo khul ama oinaba youth organization khangabo khaiba organization asi linkhatuna organization asi gi office ngasi hangdokrai awonba chakotpa apunba lingzen manaba khangabo ama ohenaba honabada khul asi gi miyamna su mateng pangbiu haina khangabo jila parishad ki member KH Ras Mohan miyamda appeal tawrakli ngasi Thoubal district ki Khangabo assembly constituency ki manung chana leiba Khangabo mayai lekai da youth organization Khangabo yoki office hangdokpaga mari leinana pangthokhiba miyam gi khana nainaba ki achoba mifam amada athoiba mithunglen okiba jila parishad member Ras Mohan makhatana hakibada awonba Khangabo ama ohenbada lingjen manaba amadi aikhoigi oiba MLA ama lehenba haibasi yamnamak maru oi matam gi lakpa chakhot thorang sing pakhalakpada amadi apunba Khangabo ama semgatpada miyamna su mateng panglakani haina thajaba du thamjabaga loinana hiram kayada organization asina pakhalakpa thabak thorang kayada mai pakpasu oirasnu haina jila parishad Ras Mohan phongdorakhi Kumansari mipong kuding magna amada wala jut ongasan na to ko thang kuding support to ba mateng pangba hai ba awari han wari tuma lojare subo wari na masi mayam khana bagi matungina lakatori ba mathangi 2022 gi general election sida Sri Thokchom Yadumani Singhabu Bharatiya Janata Party Khangabo ki mandal gi candidate amuna mayam purna hunaminaraga youth laiba mahila the parent I am pun hutchilaga honalaga mahaku candidate amu holaga mai paghanba haiba posmani suwari bane lore ngasigi thorom aduda Khangabo khunggangdagi tongan ba lamsingda thoidok hendokna mai paklaba miyoisingda sur organization gi maikaidagi lengyan fi amamam khudol tamduna ikai khumnaba utki loinana ngasigi thorom aduda tongan ba warep sing Khangabo khunggangi oiba development chakwa thorang sing youth organization Khangabo na paikhalakpada ngasigi tinliba miyamna organization asida amatta oina punna mateng pangba lakadoriba chahi lisingani kunithoida pangthokadoriba general election da Khangabo BJP dalgi oina amasung Khangabo khunggangi oina Thokchom Jadumani bu BJP gi mirep ama oina puthok tuna sagat minaduna mai paknaba punna hona minaba thangja numit khudingi organization gi mifam pangthokpa adu makhatana leptana pangthokpa amadi ngasi lawriba warep sing asi ikop ningthouda miyam hupna khurum jaduna mai paknaba thawni jaba haiba warep sing su lokhi Mami Thawan Foundation amadi Mayon Society anina kusamnaduna paikhatpa Share and Care gi firol amadi hidak langthak lemna yenthokpagi thoram ama ngarang Imphal dagi kilometer chamaga nifumapan chalaga leiba Myanmar gi border su oriba Ukhrul district ki Poi village sa pangthokrai Mami Thawan gi chairman Romi Maitaina luchingduna miyoi
1,800 की मथक्ता फुरित फिरोल अमदी हल ओरबा मियोय 150 लेमना लायेंगबा अमन लोइनाना लेमना हिदाकसु यंथोखी थौराम अदुगा मरी लाइनना फुरित फिरोल डोनेट तौबिरखिबा पुक्चेल चावरबा डोनर सिंबु तौबिमल खंगबा ममी थवान की चेयरमैन की माइकैदगी उच्चरी लोइनाना मखाताना मियामना अदोम की सिजनद्रबा फिरोल सिंग मखाताना डोनेट तौबिरउ हाइरकली Manipur State Women's Development Corporation MSWDC Limited की स्पॉन्सरशिप मखादा कैसामपाता लैबा घर वेंचर कंप्यूटर ट्रेनिंग सेंटर दा डिप्लोमा की कंप्यूटर एप्लीकेशन DCA ट्रेनिंग कोर्स अमा ngasi हौदोखरै था तरुक चुपना चथगदबा ट्रेनिंग अदुदा महिरोय नुपा नुपी पुना 30 मंगाना सरुक यादुना पांगथोकदबने हौदोपगी थौरम अदुदा MSWDC की चेयरपर्सन S सत्यभामा देवी MSWDC की मैनेजिंग डायरेक्टर NG उत्तम MSWDC की असिस्टेंट डायरेक्टर TH निकिता मणिपुर वाटर रिसोर्स डिपार्टमेंट की एग्जीक्यूटिव इंजीनियर KH थोइलेना अथोइबा मिथुंगलेन सिंह ओइना सरुक यादुना पांगथोखी थौरम अदुकी अथोइबा मिथुंगलेन की ओइबा वारोल पिरदुना S सत्यभामाना कॉर्पोरेशन असना सोथरबा कना लैजद्रबा सेल की फिबम फतबा इमुंग कया की चौखत थौरांगी दमकता तोंगान ट्रेनिंग प्रोग्राम कया पाइखतुना सेंथोक लंबी पिखरे हौजिक कंप्यूटर की मतम मसदा मरु ओइना हौगलकलिबा महिरोय सिंगदा लेमना कंप्यूटर की नॉलेज पीबत नतना थागी स्टाइफेन पीदुना कंप्यूटर हैहंदुना सर्टिफिकेट अदुना तुंगदा सेंथोक लंबी अमा पीनबा ngasi की ट्रेनिंग प्रोग्राम मसी पाइखतपनी मसिदा सरुक यारिबा महिरोय सिंगना मपुंग फाना थवाई याउना होनादुना ट्रेनिंग असिदा पीरिबा खुदोंग चाबसिंग असि लौदुना तुंगदा माई पाकपा मिपान तांगदना हिंगबा ngamnaba honasi haina mahakna makha takhi फ्रीदा पसी तमगे तारगदी नोय पिसायम संगदोइनी फ्रीदा तमदोरि मी हाइदुनासु नोय नेग्लेक्ट तव यारो करिगिनो हाबदा नोय नेग्लेक्ट एक तवि मतमदा नोय दे स्टापेन चौम बिदोइनी को स्टेपेन पीबदुदी नते नसा हाइबा इसरवात कना अदुदगी अखोय सर्टिफिकेट पीगदोइनी सर्टिफिकेट सी पीबा मतमदा दुकान द खंदे एनी फियो मद खंदे एनी मफम ममदा चटपदा नोय की सर्टिफिकेट ना नोय की उपाय होइदोइन नसाई कोइना याम लाइरेबा जन्मगम जदाबा तोबंगम जबा मैप चिखत बाइदो मदुन होइदोइनी थौबाल डिस्ट्रिक्ट की मनुंग चना लैबा वांगजिंग कांटिन कम्युनिटी हॉल दा बिबात्सु फाउंडेशन वांगजिंग न सिंदुना आंगांग सिंगी ओइबा लायेकपा चांगदमनबा अमा पांगथोखरै ngasi थौरम अदुदा ZEO जोन 3 थौबाल की ऑल ऑफ स्कूल KH बिनोदिनी देवी प्रोग्रेसिव इंग्लिश स्कूल लमदिंग की असिस्टेंट टीचर नावरेम पृथ्वी राज सिंह लोकल एजुकेशनिस्ट अरामबम बिमोलजित सिंह अमसुंग वांगजिंग होदम्बा जूनियर हाई स्कूल की हेड मिस्ट्रेस G श्यामोला देवीना अथोबा मिथुंगलेन सिंह ओइना सरुक याखी तोंगान स्कूल सिंह एग्जामिनेशन लोइना खिबगा मरी लेना अंगांग सिंहबु लायेकपा हैहन्नबगी पांदमदा बिबात्सु फाउंडेशन वांगजिंगना था अनी की ओइबा फ्री विंटर पेंटिंग क्लास अमा चथरखी हाइरिबा फ्री पेंटिंग क्लास अदु लोशिनबगी थौरमगा मरी लेना ngasi विंटर चिल्ड्रन आर्ट कॉम्पिटिशन असी पांगथोकपनी हाइरी ngasi लायेकपा चांगदमनबा दुदा तोंगान स्कूल सिंगी महिरोय सिंह अमदी फ्री विंटर पेंटिंग क्लास सरुक याखिबा महिरोय सिंह पुन्ना 150 न सरुक याखी भुवनेश्वर ओडिशा थासी कुंतरेतगी कुनमापन फाउबा नुमित हुमनी चुपना पांगथोखिबा स्टेट कुंतरुक्तगी लाकपा चही 13 फाउबगी मनुंगदा लैबा नुपी मचा सिंगी फैशन शो केट नन हिपारी लिटिल मिस इंडिया 2018 मणिपुर की ओइना रामिया थांगजम लैफम उखोंग सांगना मिस मोनालिसा टाइटल लौरखरै पाउगी मरथा नातेम ब्रेक अममुक लौजरी
Admission open, admission open. Board of Secondary Education Manipur na recognized Toraba Royal Academy of Science Wangkhay Imphal Academic Session 2021 gi mingchanabagi damak class 6 tagina 10 fawbagi form thaba hauzare. Afaba satra leizade afaba satra puthokjabani. Akupa marol gi damak Academy Office ta contact tawbiyo. Singzu Festival 2020 from 28 December 2019 to 6 January 2020. Festival asigi manung channa Thangta, blood donation camp, Mukna, painting competition, musical night, solo dance competitions, Likon, Miss Singju Queen 2020. Lamdam asida khundaminariba furup kayagi cultural programs su pangthokjaragani. Singzu Festival 2020. Singzu Festival 2020. Lamdam masida khundaminariba isna punamakna. Toidana saruk yaba lakpiyo. Wangjing Kodong Popi Lampakta pangthokjaragani. Lamdam asigi miyamna saruk yabiduna festival asibu mapung phanbi. Dakshila Institute, admission open, courses on offer. Dakshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Dakshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Dakshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam, 85% and above in 10 or 12 in any board exam, 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry, if your dream is to become a doctor or an engineer. What are you waiting for? For more details, please contact Dakshila Imphal branch at Dakshila Heights, Thamaiban DM College Road, Imphal. Scan the QR code for online. Lagliba December 28 ki January mga fauba Manipur Mountaineering and Trekking Association MMT na sinduna. Churachandpur District ki manung chana leiriba MMI Complex Lamdanda Youth Adventure and Water Sports Festival 2019 pangthok charagani. District ki package oina lobi bagi khudong chabasu leijari. Trekking, caving, boat race, rafting, motorboating khaktanatana camping na chingba event kaya amasu yawgadawri. Festival asida saruk yanabagidama contact tawbiyo Manipur Mountaineering and Trekking Association contact number 7005627984 natraga 7005165120. Break imatung da taram nong chari makatawa pau pizari Talent Big Thana Lairiba Lamdam Asigi Inkhalakliba Naha Kayada platform ama pibaga loinana Lamdam Masida Kundaminariba Kanglup Kudimak Punsinduna Punna Chatmina Nabagi Pandamda Manipur gi film industry gi Anauba Mahau Piba web series oina Ihul Asi Puthoki Bani Haina director and Gyana Nafungdorakli Web series asigi episode 9 amadi 10 gi ngarang konung mamangda leba Bhagya Chandra Open Air Theatre board pangthopa releasing function ga mari leinana mahakna makha taraduna Manipur film industry asi hauzik marai chaitharak pagumna uriba sida web series asina laibak pharabadi anoba trend ama oina onkibasu yai budget ki oina di film amaga chap manana changlabasu episode 9 na sandokpo oibana miyamda anoba ithil amadi piri lamda masigi artist amadi anoba talent leba naha kaya puthoktuna miyam mangda uthokna bahonarappada web series asida lakhibani Web series oina lakpa sina wari asi yamna sangna makha chathaba yaba oibanina masida ano ba mi kaya puthopagi tanja fangba sinasu web series asi chatharakpani haina mahakna makha takhi Manipur gi any jaga khudimaki sumta stowning ba unity oina khoi masen ji kamaina tingadage khotkadage habadage hari youth sing ji haitar promote to oina mind to gi bani web series thowanki web series ama oina to gi haragade ai ngomgani thajade habadi mayang support to yawbagi ne ba Hari paisa khak natana hard work adagi morally support tawba adai ai yamna encourage tawbudo aduna thongna wer sapani aduga hoi sidagi Manipur da laibak phada change sama lakragadi hari mayam gi support tagi adai mayam gi kaino tagi ngasai atopa sponsors tawbirakpa kai mayam se lakpadagi di hena chakhatpa gi phibam lakadra haibagi thajabadi lai ai gi side tagi Honda Motorcycle and Scooter India Private Limited ki nauna hangba anoba authorized service center ran Honda nauna hangdokrai ngasi khurai konsam laikai da nauna hangdokpa service center hangdokpa gi thoram aduda mari leinana ND Mangsatabam dealer principal
Punya Honda na Fongdorakpada, Honda Automobiles Company asi India ki oina anishubada leiri aduga two-wheelers ki oina di India da ahanba position da leiri. State asigi oina su miyamna yamna pamnariba Honda Activa tha amada gari chatret rom yoli. Lisingani kunda tha amada gari chamaga ngapigani gari lisingamaga chani rom yon baki pandam thamli haina makhang na makha taki. Puina Honda na with the help of various network haitare akhoi network company run automobile ren automobile suzik hang isisu akhoi two-wheeler di system amalai mana authorized service center oina hang asu mangonda akhoi full ride ama gari yon bagi pi company na namdi magi income do supplement tauna ba sumaina ren automobiles kuma mayam ama mafam chan chana Manipur gi mafam kudimakta customer gi manakta changaga makoina anakpa mafam da servicing free servicing lobi ba yagani warranty gi benefit lobi ba yagani atopada phangamda mayam da koi authorized gi di phangni Indian Navy na Navy ki hithangpham base sing amadi land ki jahaz manungda Navy personnel sing na social media amasung smartphone sizinaba khudaktagi athing bathangkhrai Navy personnel tarik na social media da yeknabagi intelligence agency sing da sensitive oiba information leak ohenbagi achoba wathok ama lakpadagi Indian Navy na mathaki khongthang asi lokhalakpani hairi Navy personnel taret na December kunda Facebook ki kuthang da hariba information adu leak ohen khibani haina pawasana makhata na hairi makhoi taret thaudo siga mari lainana fagat le hairi ngasi ayu phone khiba pawche singda kari kari maru paw yo khibage habdu ma'am puna mieng tamnasi Lamjingba Times Laingak na ILPS sat na kanglon sem na bahotnari Biswazit. Seba dal lingkhat khibagi chahi marfutara ka taruk suba thauram pangthokre Bir Tikendra International Airport Congress ki matamda tholamba mingni o ibobi. Hemanta Soren Jharkhand gi CM oin wasak lawkre. Contractor amadi subcontractor gi mathakta action lawkhat loi haiba leite TH Biswazit. BJP ne miyam gi mayokta counter movement tauba fascist ki thawongni. Huyen Lan Pau GMM की लुचिंगबा हेमंत सोरेन झारखंड की तारामाथोई सुबह सीएम ओइन वासक लौख्रे CAA सौगत्तबसिंग रैली चटनबद कनाना हेनगे यंगनसी जय किशन जनवरी अमदगी ILP चटननबा कैबिनेट न लेपनख्रे सेक्सुअल असॉल्ट का मरी लेनना केस कयागी वायल मतम सांगन चंगबना विक्टिम सिंगदी ngमखै लेतना अवामैसा खांगली इलीगल ओइबा मवोंगदा ट्रक मापनदा पुरकपा उचान AR न फागतख्रे संगाई एक्सप्रेस Yelhomi kannaba khongsat police na thingduna mapung phahan khidre asuna PM gi khongsat ki warning tawkrai chief minister gi wafam da MLA Joy Kishan na sing na krai miyam gi mayokta khongta chatpa lengak lai khidre ILP ningthina chatna hanana ba khana krai Isel Express lisingani kun gi January amadagi Manipur da ILP chatna na ba cabinet warep lawkrai CM na CAA chatnabada article taramari da akaiba leite debate tawna si hai khibadu debate tawna si haina MLA Joy Kishan na sing na krai sana laibak Manipur gi mafam kya da license yaudaba pharmacy saudi yungbadong na yungkhatna rakle ayaba piba retail pharmacy lisingamaga sanipan nifutarup wholesaler pharmacy lisingamaga chani hufuni lei Joy Kishan CAA na article taramari sokhande hairagadi debate tawna si Kumza lisingani tara taretagi lisingani tara mapan fawda kilometer lising mariga chamapan humdra sangban lambi sembangam ki Biswazit Hemanta Soren Jharkhand chief minister oina wasak lawkre Pokna form state cabinet na ILP system ga mari lainaba rules and regulations semna ba khanakre lambi sembada thinta haliba contractor sing action lokhatna ba yangsilli Biswazit CM na article tara mari gi matang da debate tawna si haibadu yai haina Joy Kishan haikre Amuba ain gi mayokta cultural process satkre Maira paibi haudokiba numit ningsinkre awang nongpok ki UZ group singna peace talk ta sangsilakani thazade Naharol gi thaudang state asida law and order gi phibam phagalakpadagi lam koiba lakpagi chang chada yangkhai mapan hengat lei CM PMGYS ki lambi sembada case tawsinduna matam thintahanba contractor subcontractors in action lokhatkani Biswazit Cabinet na January amadagi ILPS implement tawnabu warep lawkre cycle thawbagi hainabi leibana khunai gi samitlon phagathanbagi mathakta napal hanthali karamsiam najingai de sexual hawbadagi henna phawalaite Dr. Keroda Iraibak
kum lising ani kun lakpada tourism horticulture agriculture da ahenba miyang sanglagani lamdam aski lophom sing kannaba lengakna chap chaba firap losi CM Imphal sahar fauduna cheliba turel sing mochit lakliba asi thengnanaba cabinet na khanakrai lakliba January amadagi Manipurda ILP chatna halagani awanba khunai ama puraknaba lup lingkhatpani loisilakpada maru ba pawmuka na pizari State asigi chengchak thamnaba storage capacity henganaba state ki oiba godown taruk sanaba honari haina Cap and PD Minister Karam Shyamna miyamda thazaba pikre Health sector leba asigi manungda state asina mangjin thaba ngamba si yamna chawthok chaningai ni haina Health and Family Welfare Minister L Jantakumar no phongdokrai BJP na sinduna Imphal da CAA sagatuna rally chatpa ngamkhidrabasu Bisempur district ade Chief Minister yauna rally chakhrai Awalanda achoba thodang lokhiba Manipur gi ningthau Maharaj Gambir Singh gi mitam mama Kasar district ki Kamaranga da sana ba honahori #India supports CAA Koba Twitter outreach campaign ngasi Prime Minister Narendra Modi na launch tokrai amadi Manipur ge handloom handicraft amadi textile asi malem gi thakta mai pangna pukhalaba matamda Manipur ge economy da achoba ahongba ma purakpa ngamgani haina international fashion designer Robert Naurem na phongdokrai Hauzigi onadi Manipuri Paulo jare miyeng tabiri basingbo amuka na khurumjari